ꯇꯥꯕꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎ Manipur ki haithoi singthoiba amasung anoba wakulon puthokpa ngamba naha kaya marum leiriba si fazana lamsing lamtak piba mathau tai haina Chief Minister N Birena phongdokre Budget ta yaukraba thabak listing amaga chani yankhai manga kakthakibagi maram BJP ki lengana white paper puthok tuna miyamda khangangadabani haina Manipur Pradesh Congress Committee ki President MLA K Mega Sandrana taksinkhre Manipur Police na gari huran ba khutpu singi bathakta chathaba drive ta tongan tongan mafom singdagi huralakpa gari nipan fakat pagaloyena miyoi amasu fare Mama oibi singna machada takfifam thokpa social education khangan bagi tangai fadaba leire haina UNLF ki hanagi chairman RK Sanay bana phongdokre Team Kunmangana Saruk Yagadaba Taranithoi Suba Hockey India Sub Junior Women National Championship 2022 Hayeng Nungtil Imphal ki Common Lapak Hockey Stadium da Chief Minister N Birena hodok lagani Mami TV ki Manipuri Prime Time News mi eng tabiriba singbu chan maibam na khrum jari hosi pau sandok na pizari Lamdam asida haithoi singthoiba amasung anobo wakalon puthokpa ngamba naha kaya marum leitaba nate makoi sing adu fazana lamjing lamtak piba ama mathau tai haina Manipur ki Chief Minister N Birena phongdokre Wafam asing asi Dhanamajuri University ki Diam College of Commerce da Startup Incubation Center ama hangdokpagi thoram amada Chief Minister N Birena phongdokhibani Manipur lenga ki Education Minister TS Vasanta amasung Diam University ki Vice Chancellor Professor N Ras Mohan yauna pangthokiba thoram aduda Chief Minister N Birena hai Ngasi hangdokleba Incubation Center ase Manipur gi oinadi ani subani startup scheme gi pandam di lamdam asigi haithoi singdoi banaha singda pongning thogatuna amasung makoida mathau taba sentang pithaduna lamdam asi amata oina saukhat minaba amasung sustainable development lehen bani lamdam asigi lairik laishu hairaba naha kaya lenga ki thabak khakta da miyeng thambana thabak phangdabagi samasya asi nong magi wakhalakli fibam asidagi kanba ngamnaba Prime Minister Narendra Modi gi thabak thibagi mahut thabak piba ngamnaba honagadabani haiba meeting adugi makhada scheme asi paikhatkibani Aikhogi naha singhotnaba kanba amasung talent leiba kaya marum yaudaba nate makoina pamliba profession da pokning thawgatliba makhai asangba miyoi sing puthorapagi chang hengalakani loinana aikhogi lamdam asibusu hena faba maikai amada puba ngamgani matang asida aikoi thaksi khasi amasung tawriba thabak adugi ethics khangna pangthokpa mathau tai madumakna politicians singna faba miyangi damak sumna amasung sengna thabak tawgani haina wasaklibani haiki North East States singi manungda Manipurna industry amasung entrepreneurs sing puthokpada mangzil thaba ngamlakli hauzik fawda lupa crore sama subna manga beneficiary listing manga satret humfadra nithoida yahonba ngamkre Loinana startup ki corpus fund lengak asina lupa crore chama hengat hanba leikre haina so Chief Minister N Birena makatana phongdoki Manipur lady by nation is full of talent talented to innovative idea I'm like properly backed up to be equation one play job seeker or the job provider other than the kind of the only person was innovative idea mayam for a I don't know about mayam putoris even drone putorpa space ki shuttle ki space ki center semakba mayam I could missing siki talent other hardworking Yamli Haven, Aduna Sigi system Silak, or Mali Pungun Pokoni voice. I use my Tungun Puina, not the talk show the light and Aisas, inside when it's never the Mapigi, department's language. Sidaki started a bit of Nikun Tramarisk Manunga, extraordinary with Amakabakana, innovative port of Potokan Manipur, pound down, saying the way of Kumja listengani kun mathoi gi oina Manipur gi tongan ba AC humfuda saukhat thorang paikhatnabagi budget ta pass tawkraba thabak listing ama chani yankhai manga kakthakibagi maram BJP lenga namiyam da white paper puthoktuna khangan gada bani haina Manipur Pradesh Congress Committee MPCC ki President K Mega Sandrana phongdokre ngasi Imphal gi BT Road ta leiba Congress ba da pangthokiba pau gi mifam amada wangkem AC ki MLA su oiriba K Mega Sandrana hai
VCP gi lengak asina kapthakiba apunba thabak masing asige manungda chingi oina thabak jamri nimfumari amadi tamgina masing chanipan taramathoi ni hariba thabak sing asi kapthakiba maramna Manipur lengana kumja lesingani kun mathoida saukhat thorangi thabak amata tawkhidre habiki mayek larba khudamni mikhal mamangda lambi thong sembaga mari lenena miyamda ut chaiduna bot khomkhraga amuk kapthakiba haibasi tongan ba AC singi MLA amade minister singbu machin thiba tahanbani hariba thabak sing asigi manungda kharadi thabak suba haukre anoba VCP lengak asina tawthorakliba ona tainaba thabak sing asina contractor makhaisu kokta khut hapnare hena ngaklibadi budget pass tawkhraba thabak sing asigi yamdaba senfam kadaida kamdauna chatkhrawagi haibasini oiriba phibam asi VCP lengana PWD amade finance department ka manaraga lut tawkhrabra haibagi chingnaba leire hiram asigi matangda lenga na tumin leshin kiba yaroi athuba matamda white paper puthoktu miyamda khangangadabani hainasu MPCC ki president ke Megas Chandra na makhatana phongdoki sahi magi financial yara magi thabak se pulap kakthale adubu BJP lengak se continuous akoi gi government amani haidana mamangi kakthak khirga su handaki sidi pulap introto hapani paisa adum reji de ga haide ko yam rau jeni kari mata maronum tu su lota se ko yam na thiba adna hojikchi aina tajabada subject to koi confirmation PW department si account da lupa lakh amro khaktan leigan tai adna gasai gi maram workanda masigi lupa crore satruk adagi humfuga nipan adagi lakh humfuga nipan adagi 50,000 asuk yam paisa asuk yam thabak mayam sing kathalai se paisa leitabagi oiraga su maram chade aduna masigi inquiry ma tobiu white paper ama pradada khangan biu adagi paisa mayam to krai sakre sahi ama thabak da paita da bahai se asa din ni haidori bra Manipur Police na gari huran ba khutpu singi mathakta le palaitana chathaba akanba drive ta Thawal amadi Imphal West district ki tongan ba mafam singdagi huralapa gari puna Nepal fagat pangam khibaga lunena gari huran ba da chenaba mioi amasu fare hari Thawal gi drive ta district asge police commando gi team amana huralapa gari mari Thawal Moizing wang mata ba da leiba yum amadagi fagat pangam le gari sing adu Moizing wang mata ba makha lekai dagi Ayas Khan Alias AAK Chai Yankai Mathoi apokpa leikhidraba Nazimuddin Kauba mioi amagi yumdagi fagat kibani gari sing adudi registration number yaudaba amuba machugi Swiss 125 ama registration number yaudaba amuba machugi KTM RC bike ama registration number MN04B6725 oiba higok machugi Honda Dayo ama amadi registration number yaudaba Honda Activa amani hari hiramasigi matangda police tagi phangba pawgi matung inna Moizing wang mataba makha lekai de leiba Ayas Khan gi yumda huralapa gari khara lotuna thamle haibigi akangnaba paw ama fangbadagi Thawal district police ki SP Jogesh Chandra Hawizang ki mijeng makhada district asigi commando team amna red chathaki maduda hariba gari sing adu fagat pangam kibani Hiramasigi matangda Thawal police na case ama lokhat kibaga lenna mara leiba mioi sing fanaba thi humbagi thabak chathaba haukre haina paw asina makhatari Imphal West District ta sathakiba drive ta district asigi anti-theft cell amasong commando gi team amana gari huran ma mioi amadagi car ama yauna gari mari lilongi tongan mafam singdagi fakat pangam khre hari huralapa gari singa konana faraba mi adudi lilong police mamangdagi MD Ziar Rahman Chahi Taramapan apokpa MD Burhaudin Kawi magna haidorapagi matung ina registration AS 03AD 0473 oiba KTM gi Duke bike ama registration number yaudaba KTM gi Motor Rex bike ama registration number yaudaba Honda gi Creta car ama amadi registration number thadaba Honda Dayo ama lokhat bangam ki hiramasigi matangda police tagi phangba paw aman hai Imphal West District Police ki SP ki meeting makhada chathakiba operation aduda gari huran bagi thapakta chena by MD Ziar Rahman dagi KTM Duke bike ama fagat pangam ki farba Ziar na haidorapa ki matung ina lilong dam makhadagi MD Asif Elias Mamai amasung lilong ubak thong mathakdagi MD Asmir harba mioi ani asidagi huran lakiba gari sing KTM Motor X bike Honda gi Creta car amadi Honda Dayo police ki team aduna lokhat ki gari huran bagi thabak asida tai kana jenare bagi haibadu khangdok namba makhata taba thizin bagi thabak hauragani haina paw asina makhatari
Mama Oibi Singna Loriba Taudangna Sirakpa Matamda, Kunai Asida Chowna Ahobalaki, Mamagi Taudang Asi Munna Kangduna Mama Singna, Macha Singda, Bifam Topa Social Education Bibang Asidi Yamna Matautai Haina, United National Liberation Front UNLF Ki Hanagi Chairman RK Sane Mana Fungdurakli, Wafamasi Apunda Corridor Gi Malemgi Lupna Sindunangasi Major Kulta Leba, Manipur Press Club the Pangtopa International Mother's Day Gitorum Yawalakpada, Paumi Singo Nabamada, RK Sane Mana Fungdokibani, Paumi Singo Unaba the UNLF Ki Hanagi Chairman RK Sane Mana Hai, Mama Oibi Sing Gitaudang Asi Yam Namaroi, Manipur Gi Kunai Gi Fibam Asidana Hena Maroi, Manipur Gi Kunai Gi Liklamda Mama Oibi Singna Joba Taudang Kaya Lotun Lakibani, Adubo How Kiba say Nimfu Yankairom Asida Manipur Gi Kunai Asida, Mama Oibi Singna Lokiba Taudang da Sarak Sirak Pakara Lake Rahina Kali, Aikogi Kunai Asida di Yum Hibasi Social Education Gi Bafam Amani, Adubo Matangi Ahong Balakpadagi Ahlaman Singna Maruoina, Mama Singna Macha Singda Tapi Tambibagi Fibam Adu Leraktre, Mama Oibi Singna Lalai Tabak Sing Pangtok Naba Honabada Macha Masuloi Nabagi Matam Fanglak Tabagi Fibamda Lakpa Tingnari, Hariba Sing Asi Aikoina Kupna Nainaduna Maruoina, Mama Oibi Singna Kunai Asida Mama Singna Lauriba Taudang Adu Kangna Macha Singda, Social Education Pibang Asidi Yamna Matautai Haina RK Sanayamana Makataki. Lekai kachina karida akhoi khuna singa sidi almost drugs na lakhalaba khuna oira yamna ningma kaini ngani ningdon pomningai oi class 7 8 tami banu pam san pim chasing drugs sare ho sinare masi fact ni adu nungdawaram mai lekai kachina karida WY tablet even number 4 heroin thari oi Objective is to home delivery system of anti. It needs a political will. Political will at the highest level. Drugs see root out the toughest measure. Low sang. Adu lenga mutum the dingamoy. Say I'm saying hanging madi lenga mutum the dingamoy. Society as a whole. Kunai lepak kunai. Kuptana drugi mayokta iho masakru sang. That madu initiative ado madu lenga lopum three. Madu initiative ado lenga low with the political will and sincerity, just lip service, not all. Masmayam sing hanging. I don't see the almost a quick kunai say, Dr. Lupa Kunam or a have say, Masuyam saying one from me, trial talk dinner, ma draka corner far away. Sentence could have the court sentence the hello. Madum Marilyn Low same sangi, Maduda minimum 20 years sentence tamalo. Deterrent or no. If capital punishment is Hangman Harris, Lepa Kunai, Hubna Sangana, drug Pushilakpa, Sungba, go, Masi pedal the Mayam sings, Loin sings, Masaktopa, exemplary of therapy was without that. And that's what they would kunai second Bangamon. Manipur da Hosik Oriba drug problem sing asigi matang da paladuna RK Sane Mana Makatan Hai. Aikogi Kunai asing asidi drug na lakhalaba kunai ama oire, Masi Yamna Ningdol Pomningai Oiba Amani, drug problem asi Laksin Gehairabadi Lenga ki Akanba political will changi adubu, Lenga Kaktana Dingamloi, Miamna drug ki Mayokta Akanba Iho ama Sakat Pachangi, drug ka konana Fariba Sing para ama Tambina Akanba Serak Pipa Matautai, Masigi matang da lo se matangai fade, Maduna Trabade Ekogi Kunai asi Kanbang Loy Haina Mahak Namakataki. Akhoi kunai singa sidi almost drugs na lakhalaba kunai oira. Yamna ningma kaini ngani ningdon pomningai oi class 7 8 tami banu pam san pim chasing drugs sare ho sinare. Masi fact ni. Adu nungdawaram mai lekai kachina karida WY tablet even number 4 heroin thari oi. Objective is to home delivery system of anti. It needs a political will. Political will at the highest level. Drugs see root out the toughest measure. Low sang. Adu lenga mutum the dingamoy. Say I'm saying hanging madi lenga mutum the dingamoy. Society as a whole. Kunai lepak kunai. Kuptana drugi mayokta
iho masakru sang that madu initiative ado madu lengang lopom three madu initiative ado lengang na low ado with the political will and sincerity lopom thok tai ko just lip service na taw masime yam sing hainingi adu ngasi di almost a quick kunai se dr lupa ba kunai mo oire e have se masime yam sing wa phom ni trial tok dana ma drug ka corner far boy di ko sentence kudak ta court sentence ta halo madu mari len lo se masangi madu da minimum 20 years sentence thamalo deterrent oina if capital punishment is hangmal hargaso lepa khunai hubna sangdana drug ki drug pusilakpa sungba ko masi pedal tor mayam sing se loino sing se masak thokpa exemplary bachara pi mathok ta kana chule khunai se kan bangamo Ngasigi thoram aduda UNLF ki hanagi chairman RK Sanema Yaibiral Trust ki secretary Sarit Khaidem Nupi Samas ki president TS Ramani Laikol ki president KSS Subadani Naharol Sahitya Premi Samiti ki president L Upendra Namathang Sina chief guest president guest of honor amadi resource person oina sarugyaki thoram aduki sarugama oina atenba wari macha pabagi thoram amasu pangthoki Taranithoi Suba Hockey India Sub Junior Women's National Championship 2022 Manipur na yumbu oiduna team kun manga na sarug yaduna hayengdagi Khumal na pa hockey stadium da pangthoklagani nupi macha singda hockey masana bu hena pamnaba amasung leibak asida hockey ki achoba iho ama laknabagi pandamda Sub Junior Women's National Championship ase Manipur na yumbu oiduna pangthokpani haina Hockey India ke president N Gyanendra na phongdorakli Wafamasi Manipur na hayengdagi Khumal Lampa Hockey Stadium da pangthokadoriba Taranithoi Suba Hockey India Sub Junior Women's National Hockey Championship 2022 ga mari lena na pangthopa paumi singo anaba amada Gyanendra na phongdokhibani Khumal Lampa Hockey Stadium da leiba Manipur Hockey ki office da pangthopa paugi mifam aduda Gyanendra na hai Hockey India ke calendar da sanaroi sing grassroots level dagi semkatnaba program gi matung inna Sub Junior Junior amasung Senior haina khaitoklaga tournament sing pangthok e program asi Pung Fanaba State Department Amadi Academy ki thakta Chahi Amada Tournament Taruk Puna Tournament Tarani Pan Pangthokna Lakli Hariba category sing asiki manungda khwaidagi maru oi haina lauriba se sub junior ki category asini maru oina nupi macha singda ahenba mijeng thamduna Manipur da hairiba tournament asi pangthokna ba hockey Manipur ga tanaraba matung hockey India dagi ayaba lauraga national ki thakta pangthokna ba sinbani madam amada hockey asi yamna popular oiram labaso lebak asida hockey masana ki ihau khara Thaki Adumapo Kumjali Sangari Kungi Olympic Games da India gi nupi hockey team na pi kiba performance aduna maram oiraga nupi macha singda ahenba inod kaya hapa horaki khudong chaba asi lauraka asiguma makhal gi tournament ama Manipur na yumbu oiraga aikoi gi lairiba potential sing lebak sinba thungna khanganba masung hockey bu pamjaba singda hena sana haningbagi itil ama fohon bangamnabagi padamda tournament asi sinbani haina Gyanendra na makatana phongdoki Manipura Moksade Hona will literally potential say hockey is one of the most popular at the one time Kano popular game where made changes national grass artificial tap sachiba a number of hockey changes or in the argument is all Karatam or Tormutunda at the 2020 Olympics scheme to get a new big and over MAIBAM Sangila Pagagun Pino Parisho pushing Tarpa Walki Mighty Timbigan Astera Governor which are the 4% are Lakatana Anova Irama with the economic how go bunny to the Laki Kanoda Kudum Sapsila potential things here some tournaments over tournaments for people as a whole across the state upon spare town motivation went on the Manipur asi picture rabasu tongan ba furup kayana khundaba yamna potential label lamdam amani furup masal gi wakalon thadokuna amatta oina punsilabadi Manipur asi model state ama soidina oiba gamkani haina Lok Sabha gi MP Dr. Lorho S Fozena phongdokre wafam asi MP local area development fund Listingani Tarama Pankungi Sentang Makada, Chandel District is Zafoda Nona Senka Sagatpa Sanabung Amamiamda Kusinabagi Toram Amada, MP Dr. Lorho S Fozena Fongdokibani, Toram Aduga Mari Ledena MP Lorho S Fozena.
model village ama ohenba haibasi scheme project natroga fund na ohenba ngamloi mafam adu da leiriba miyam na leibak macha taba wakhal khanba akoi bagi fibam isama gi yumbak ni khanba ngamba amadi isana tawgada ba thabak ningtina pangthopa matamda da model village ama oirak pangamgani haina mahagna phongdoki Mayamgi development process asida ai isam si yawi bo habisi kulakki mi dura khamaga ai contribution karino ai na bi ya karino sida rabi de nung na ta la mi da apan mamo le ai na madu thamdo bi ba in a civic sense madu develop to ga madu or mi mayam na pamun da ba chai chai da ba mayam mi mai da pam tho ba mai ma pham fonga da lekha tha or shu ba kha tha or shu ching do bi ba or shu ba kha shi do or da shu sim kha ja or da shu leina apit ko na tani madu di thabak si kungi bi makaina citizen makaina ai thabak ne na bachelor tawang ka da kungo model or ka jaw Thoram aduda saru yakiba Sandel district DC M Ras Kumarna district asida lenga ki project kaya miyang gi matenga loyena mapung fana paikhali haiki loyena anoba project kaya amasu district asida paikhanna ba central government na yaba pirak pasu leire pumnamak asi mapung fana paikhat pangamna ba village chief amasung miyamna district administration da mating pangbiu haina appeal tauki Tamgi ichel inaw singna ibudau thangzing khurumba lakpada makhal amatagi athingba piroi haina lokai khungi chief thengkomang haukip na miyam da sengdorakli wafam asing asi torbung area tami chingmi peace community hall da pangthokiba paugi mifam amada thengkomang na phongdokibani paumi singa unabadu da thengkomang na hai tha asigi tang manga da KSO hengle block ki maike degi thokiba press communique adugi matangda magna mahut silaga miyam da sengdopagi khudong chaba asi lobani Tamgi ichel inaw sing na ibudau thangzing khurumba lakpada kariguma makhal amatagi akaiba laite chingnaba amata laitana miyam na mafam asida lakpiyo haiki mafam asida lakpa matamda mayai kaba chinjak sadana amade ningai sangdanabana chingba yariba makai tawbiganu lai khurumba lakliba ichel inaw sing na pamlauda sangduna pochai hekpa amasung yanthatpana chingba amata tawbiganu haina so thengkomang na miyam da appeal tawki Kanagumba harana lai kumba se yai yadi habi pauso hek la masi ayu akan maite ayu masi pamde madam di masi thangjing lai kumba si masi garang de ki hobuna te sahi yamna bai pu de ki hora ni na masi ka kanana so oki bode so apan de pi de masi bawa so pi de pi so pi ro ne thamjani aduga lai kumba haiba sidi kanana su thingba ya bane te aduga loina na oki ba tarik manga taru aduga ko gi je na phara de leki madidi forest department na ebu ko sa tawdana we ta thage have the forest na logu da braching se have matang da ko area di chief se madi karana madi ko na pan de ki bani madida lai ko ba ko mun ha bi thaba lai lai te madidi forest ka egi karakter parjag da madida akai ba se lai te na e se gok sabani Nahak pukning wakal gi anaba leibra drug addiction amadi mental disorder treatment gi damak adom kari gi wari Manipur da ihan hanbo oina rehabilitation and child care center inkhalakliba naha singita oiba experienced lerba doctors amadi clinical psychologist singna layingjari expert singna counseling piba 24/7 CCTV camera da monitor tawduna kupna senaba morning yoga healthy diets weekly health checkup intensive daily routine awaba kaya dagi ngakthoknaba leijare yaipokpa rehabilitation and child care center kwakaithel akham likai adongi mathau tarabadi nakanda pijariba contact number asida pau fawbirau Nahak pukning wakal gi anaba leibra
drug addiction amadi mental disorder treatment gidamak adom karigi wari Manipurda ihan hanbo oina rehabilitation and child care center Inkalakliba nahasingita oiba experienced lerba doctors amadi clinical psychologists singna layingjari expert singna counseling piba 24/7 CCTV camera da monitor tawduna kupna senaba morning yoga healthy diets weekly health checkup intensive daily routine awaba kayadagi ngakthoknaba leijare Yaipokpa Rehabilitation and Child Care Center, Kwakaithel Akham Likai. Adongi Mathau Tarabadi, Nakanda Pijaribak, contact number asida pau faubirau. Nahak, Pukni Wakalgi Anaba Libra. Drug addiction amadi mental disorder treatment gidamak adom karigi wari. Manipurda ihan hanbo oina rehabilitation and child care center Inkalakliba nahasingita oiba experienced lerba doctors amadi clinical psychologists singna layingjari expert singna counseling piba 24/7 CCTV camera da monitor tawduna kupna senaba morning yoga healthy diets weekly health checkup intensive daily routine awaba kayadagi ngakthoknaba leijare Yaipokpa Rehabilitation and Child Care Center, Kwakaithel Akham Likai. Adongi Mathau Tarabadi, Nakanda Pijaribak, contact number asida pau faubirau. Nahak, Pukni Wakalgi Anaba Libra, Child Care Center. Inkalakliba ita oiba experienced lerba doctors amadi clinical psychologists singna layingjari expert singna counseling piba 24/7 CCTV camera da monitor tawduna kupna senaba morning yoga healthy diets weekly health checkup intensive daily routine awaba kayadagi ngakthoknaba leijare Yaipokpa Rehabilitation and Child Care Center, Kwakaithel Akham Likai. Adongi Mathau Tarabadi, Nakanda Pijaribak, contact number asida pau faubirau. Nahak, Pukni Wakalgi Anaba Libra. Drug addiction amadi mental disorder treatment gidamak adom karigi wari. Manipurda ihan hanbo oina rehabilitation and child care center Inkalakliba nahasingita oiba experienced lerba doctors amadi clinical psychologists singna layingjari expert singna counseling piba break ki matung da mayam taram na ukchari hausi makata papa umok pizari
Handak pangthokiba taranithoi suba Manipur Legislative Assembly election da Kumbi Assembly constituency ki mai pakraba MLA Sanasam Prem Chandra Botaram na opagi thoram amangasi Saiton High School da pangthokre Saiton High School ki teaching amasung non teaching staff amadi school asgi students union na senduna pangthokiba thoram aduda Visnupur ki ZEON Tikendra Zaid Kwakta Saiton Jila Parishad ki member IBM Cha BB Saiton Gram Panchayat ki Pradhan M Ibom Cha amadi thabaktagi pothakraba oza singna maru oiba mitunglen oina sarugyaki Tharamga Mari Lenina MLA S Prem Sandrana Hai Kumbi A C Lenga ki school masing yamna laikre Hauzik Oiba education system asida karisu chingningai leite Maramdi Manipur ki Chief Minister and Birena School Fakat Hansi Mission ki makada Lenga ki school sing fakat naba thaurang kaya paikale Lenga ki school da oza Oiba singna maharoi singbu takpi tambi bada Thawai haksang yaw na honabiu Lenga ki school da oza Oiraga isa gi angang singda takpi tambi ning drabadi atopagi macha singda karamna thawai yaw na takpi ningani hainasu MLA Prem Chandra na makatana phongdoki Ugi Kendra ai constituency asida school gyam lagi aise masing yam nale adu kari gi school mayam singa se mulli no haidudi kana sunai gade ai na haidudi di government gi Manipur government na select or bo zasing sat tak pin lai o zasinga yum da lai mana koi go masa adu ni mana uri khalaga narik tak pusida narik tak put lai shusia o tak piro oise narik tak tamre ya di skill character wahang sarang di to na koi masi itu lai ai kana do ai na masi masi amil ji na Thoram aduga Mari Lenina Visnupur ki ZEON Tikendra Sidna class ki nama computer amasung projector galorina sport ki polam singkyaso school asida set ama piram ki Imphal More Lambida Technopol Amadi Kongkang Kun Anigi Marakta Ngarang Imphal Digi More Tamna Package drinking water puba tata intra ama accident thopadagi mafam adamaktada khudak tamioi ama sikhiba galorina amana thiba fangdana lerakhiba du ngasi fangba ngamkre Technopol Police amadi More Police ki apunba kangbu amana makhata na ngasi su thiba ki thabak chathabada nungthilpung ama makai taba duaida accident thokiba mafam adamaktada Leibak nungchak amadi water bottle kayana nansinduna leirambadagi asibak sang oina fangma ngamkhibani khudong thiba thodok adu da laikhidraba mioi ani adudi M Damen Singh Jai Kuntaret apokpa laikhidraba M Baba Singh asangi sonai ka sardagini hari mahak housing mantri puki maning lekai da leibani aduga atopa amana mantri puki maning lekai dagi Sanjoy Singh Jai Nimfuni thoi apokpa laikhidraba Gulam Zatni hari asibak sang anima postmortem gi damang Imphal da purakre hari Prostate cancer research amadi mental health ki fundraise taunaba amadi awareness pinabagi pandamda motocops Manipur na sinduna lakliba made kunithoida di distinguished gentleman rights pangthoklagani haina motocops Manipur ki advisor Haven MAIBAM na khangalakli right asaga Mari Lenina ngasi Manipur Press Club ta pangthokpa paugi mifam amada Haven MAIBAM na hai right asi chai khudingi malem gi oina pangthokpa event amani event asi Australia da best of November Foundation nupa singda thokanba prostate cancer mental health ki problem amadi suicide prevention ki matangda awareness pinaba amadi fundraise taunaba sinbani right asidagi fanglapa senfam sing ado November Foundation da donate tawgadabani event asi hokiba kumjali sangani ahumda hokibani Manipur dana event asi kumjali sangani tarataruk da hokibani covid na maram oidna kumjali sangani kun amadi kun mathoi pangthopangam kire handak sahi gi oina me kunithoi asida sinbani right asi chingmairong da leba hotel classic grande dagi ayupung mapan makai taba matamda lamthagani right asi moirangi sendra da panthongbam oidna sendra da tongan tongan ba program pangthoklaba matungda loisingani haina mahakna makhataki November Foundation jina sigi research tawbani na moida funding laitaba haitare funding laitab jina khoina adugi fund do pi bane moida fund pi ba de khoina pull up tawba ngam dabni na khoina khara contribute tawba haitare adagi suicide tawba myam nupa gi khoi typical oiba thinking am haitare nupa oi targa di ma se kap pa ya de khot pa ya de haba myam gi mentality ma leiba Samaje frustration jar kanda kapthok thabi da khangjal le kanda kaida tar ke da society ta bagi pot se dum worldwide on lei ko di nupa ga nupi ga society to bai create chu dum nupa na hele adu si matang da koina sigi matang da awareness pi ba sigi mental health ki nupa gi mental health ki matang da awareness pi ba mayam da khanghan ba si sine Kangpopi district manung chanba mafam singda lamyon ba amasung sandokpagi thabak makhata na tawhandana ba amadi popi pambi thabagi mayokta leigani haina district asida leiba CSO singi apunba bifam amana ware flawkre Sadar Hills Chief Association Sahil Kagi miching makhada Kangpopi district manung da leiba civil society organizations sing yauna Kangpopi gi
Langki Joy Khul da pangthokiba mifam amana waref asi laukibani hiram asigi matangda press da phangba pau amagi matung inna mifam adu da saruk yakiba Kuki in P Kangpopi Thado in P Kangpopi KSO Sadar Hills DSA Sadar Hills Thado Youth Association Vifes People's Council Kangpopi Gangte Drive Union Zilai Kangpopi Gangte Students Organization Kangpopi Kuki Women Union Kangpopi Thado Women Association Kangpopi amadi Comrem Students Hariba Organization Singasi Kaktana Kangpopi District Amato Pangtopa Yagani Loinina Selkana Tabatay Safe Association Natraga Organization Labor Yaroi Haina Warif Loki District Asigi Sakhanglaba CSO Singna Land Records Forest Reserve Panchayat Election Amadi Police Boundary na Chingba Isu Amasung Tabag Thorangi Matangda Amata Oina Pangtok Minaba Amadi Atopa District Forest Amasung Police Department na Kangpopi District Manungda Tabag Thoram Amata Pangtopa Yahandaba Haina Warif Loki Deputy Commissioner Dar Land Records Sinabaga Mari Lenina Manipur Lengang na Kumja Lisangani Tarahumdoigi Zungi Tang Tara Manga the Thokiba Order Adu Atoba the Tabak Oina Pangtok Naba Lengak Tatastinba Amadi Hiram Asiga Mari Lenina Thorak Isuda Sailka Amasung District Asigi CSO Singna Dai Tapu the Bahina so Mifam Aduna Achepa Waref Loki Kekman Wang Bataba Makha Lekai Kekman GPG Ward number 4/11 ki Thobal Tural Matakda RIDF scheme gi Makada Geotech Loduna Thong Saba Horamlaga Lep Kibasi Laibak Tibani Haina Unique Youth Development Association UYDA gi Secretary Wahidur Rahman Fundraimum na Fongdurakli Wafum Asingasi Thong Asigi Akoibada Lairiba Tongan Maluf Kayagi Thomi Singna Thong Saba Lushibiu Haiduna Kolau Kaya Lauduna Sangsin Kiba Kongzanga Mari Lenna Wahidur Rahman na Fongdokibani Masing Yamlaba Miyamna Tongan ba banner Paiduna Sangsin Kiba Kongzang Aduda Wahidur Rahman na Hai Thong Saba Horambaga Turel Lonambal Tugairamba Maramna Ising Ichau Lakpada Kudong Tiningai Oiba Maramna Akoibagi Miyami Baiba Pongdari Thong Sabagi Tabak Howidrabadi Masidagi Tolakadaba Afafatagi Dai Tapumba Mari Lenaba Authority Amasung Contractor na Pugadabadi Asiguba Kudong Tiba Kaya Asi Toktana Banungzutha Laktringaida Thong Sabagi Tabak Makasa Tabiu Hiramasigi Matangda Chief Minister N Biren Amadi Works Minister na Miyamgi Awaba Ubiduna Akanaba Miteng Sangbiu Haina Wahidur Rahman Fundraibum na Makataki PWD official sing kayarak hanna survey tawrabagi matungda hariba thongasi March ki date 6 tagi horaga tawba horaga saba horambani adu pile shot bagi process pawba tawramaba matungda ikhang khangaudana hariba thong sabasi lekhibani masi kari maranggi damakta hariba thong sabasi lekhibano habadu department gi side ta ikoina kayarak hanna appeal tawjakhre saba hobina bagi damakta adubo ngasi phawbada thabak asi Haudabana Mara Moraga housing Nongju Panthala Kona Maro Moraga Praja Singchida Hariba Thong Chabagi Tabakasi Haudaba Taragadi Ising Isauna Mara Moraga Lady Bakoi with the labor Praja Singasi Aduki Matik Awaba Habadu Wegado Mikhal Hek Loikibaga Miyamgi Mihut Singna Nungagidaba official quarter Kalahunabagi Damak Infal the Thomsin Nari Basi Labak Tibani Thawangasi Miyamgi Damak Song Toraklaba Mihut Amana Tawgadabanati Haina Saikot Assembly Constituency MLA Paulinlan Haufkifna Fongdokre The Hills Journal Ga MLA Paulinlan Ga Akanana Unaba Amada Wafam Singasi Fongdolodana Mahagna Hai Infal the MLA Sigile from Safam Piba Hibasi Lengaki Amasung Mari Lenaba Loishangi Matoni, Masida Nang Horari Matagum Taha Infal the Thomsin Baki Matautade, Hill Areas Development Kimatang Asi Constitution Article 371 Clause Kimakata Piriba Provision Sing Asina Damak Yare, Masina Chingi Miamna Tengnariba Isu Singi Warashin Purapada Mating Oigani, Matang Asida Travel Gimihot Sing na Mianga Nagnaba Mari Tamduna, Tabak Taurabadi Constitution Piriba Provision Sing Tabak the Ontopada Thoidong Awaba Oiroi, Saikot AC Asi Hoki Bachai Kun Romki Mamangdagi, Sakot Taranga Mari Lenaba Tabak Tarang Kayada, Nathaiduna Tambiramle, Constituency Asiki Lambi Tongi Fibam Amadi, Miam the Tak Nabagi Afaba Ising Fangan Bahaiba Sida Hanba Biting Tamduna Tabak Baikatari, Constituency Asida Miyagi Mihut Oiramba Singna Jay Kun Rom Sakot Tarangi Tabakda, Ahenba Biting Sanglam the Bamaram na Hosik Isukaya Amana Pik Tale, Maram Aduna Constituency Asiki Development Worksing, Makoktagi Amuk Hobaki Fibam the Lady. Constituency Asiki Saukataragi Tabak Mapung Fana Pangtopangam Naba, Churchanpur District Puwari, the Ihan Hanba Oina District Headquarter Mini Secretariat Office, building the Wind of JSK Office Amaso Hangdok Lehaina, MLA Paulinlan Haufkim the Makatana Fungdoki.
Jai asigi Mars kuntarukta macha ani halaba matung nupi hanaba honaram kiba changangai maning lekai degi Singtam Surjit Kumar Elias Murphy ngarang CGM Imphal West ki court na thas ki tangkun manga foba judicial custody da remand pikre case asigi Iona court asida pikhala kiba report ki matung inna Jai asigi Mars kuntarukta Surjit Kumar na maha ki macha nupa CS Diamond Jai ani amasong CS Poirei ngan bi Jai maribu Maya Tauba Posak Amana Tinduna Hatkiba Masung Mahagna Loina Mahaki Loinabi, Abesanabuna Hanaba Honaki, Polista Chatapa investigation the Mahagna season Nakiba Oiramgani Chingnaba, Ite Batang Amasung Nungtang Ama Funky, case Asiga Mari Lenina Makatava investigation Chatanaba, Surjit Kumar Judicial Custody Remand PBU Haina Prayer Tauraki. Court na IOG report Kumna Taraba Matung Task Tangkun Manga Foba Police Custody Remand Piki. Pasoi Police Amazon New Kaichel Manbi Police Picket ki team amana Indian Mad Foreign Liquor IMFL case zani kuntra mapan mioi ani dagi ngarang fakat pangamle hari faraba mioi ani aduni thobal gi thodam leirak mamang dagi thoksom Surchandra sei kuntra manga apokpa leiki traba TS Tomba amasong Thoksom Sankar Jai Kunmathoi apopa TS Kopeshwar Kawi Hiramasigi matang da police ki pau amana hai Imphal West District Police ki SP ki meeting makhada Kaichel Manbi Police ki checkpoint da achat awok sing sek tawda hariba IMFL case sani kuntra mapana sei fakat pangam kibani faraba polam sing adu excise police station da makhata ba khongthang lokhanaba khusinakre haina pau asina makhata rakli Moirang Pali post Mathau Toramba Kangabok Part 3 Lamlong Bazar dagi Laikhidraba BDF amagi imungda ngasi Thobal District BDF Welfare Association lupa lak anigi senfam tengbang pikre hiramasigi matang da district asigi BDF Welfare Association ki publicity secretary da thadrok pachirol amana hai Thobal District Police ki SP Zogesh Chandra Hobizang ki mijeng makhada pikiba senfam adu Thobal District BDF Welfare Fund dagi kaithoklaka pikibani loinena hozik masagi anaba amana maram oirga hospital la laing chathariba BDF M Prem Chanda Sulupali Singh Tara Mateng Pangki District Kudimakta Lediba BDF Welfare Association BDF Singi Tha Thagi Ration Money dagi apipa senfam khara tungsin duna awa ana thorakpa matamda mateng pangna bahaiduna welfare fund ase thambani masida lenga ki maike digi ahenba mateng pangbirabadi hena nungaiba oigani loinena BDF Singi service security amasung service ke rules and regulations sembirabadi BDF Singna law and order ngakpada apenba oigani loinena laibak tivadagi BDF Singna karigumba leikida bathoklabasu leihoriba imung manungi mioy sing hingbagi mahau kharatang oirabasu fangba ngamgani haina jerol asina makhatarakli Lamdam asige class 10 amadi 12 ki examination ki yenglag apunba Manipur matam isai kanglof amigna isai nongmagi thoram sing pangthokpa leptuna lakpa adu hayengdagi pangthokpa yaragani haina amigna thadropa cherol amana khangalagli amigna thadropa cherol amana hai isai sinlang liba singna music band ga tana biduna yariba makai nganna isai hauduna numidangi pung 13 form gi manungda loshingadabani adubu tangai fadan lai gi thoram ga mari lenena Lainaba Singdi Khara Komthokani, Manipur gi isai gi artist singnasu amiki chana kanglon munna khangbiduna amadi artist singi marakta hena cooperation pinaduna ingna chikna isai gi thoram singasi pangthokpada mating pangbiu artist singna nomada isai gi saifam mari dagi hena lobiganu saifam masing yamna Lausin badagi thoklakpa problem sing amigna daita lobang amloi amiki office timing pung 13 dagi nungtil pung mari fawgi manungda officer laktun isai gi che Kakadabani. Loinena atay isay singamari lenaba wafang pumnamak office sa kanghan birako. Loinena isay bu pamiba nusibiba amadi organizer pumnamak na miyamda akaiba piba moongda tabag thoram amata tawbida na ba amig na appeal tarakli. Varajya Dalit Sahitya Academy New Delhi na laybak asigi thoidok hendong na singtaningay oiba tabag thoram Tawbamyoy Singda Piba Dr. Ambedkar Distinguished Service Award 2022 pinanaba Manipur dagi Dr. Naurim Sanatomba amasung Dr. Kodhosam Bimola khalakle Thasigi Tang Tareta Academy asigi National President Dr. SP Sumanak Sarna Serol Thaduna Lemzaningai Orabai Award asi pinanabagi damak khangalaki bani Award asi laktiba December gi Tang Tarama Thoida Delhi gi Pansil Ashram da Pangtokadaba Academy asigi Jinglem laba award ceremony gi thoramda khusin nagani Award asagi damak khallaba Dr. Naurem Sanatomba Housing Manipur University ki Manipuri Department Assistant Professor oina thabak tawriba academician amani loinena Dr. Konthosam Bimolana CI College Vistupur gi Manipuri Department Assistant Professor oina thau puri bani
Friendly Environmental Warriors FEW gi Kobru Khongsat mating panglakkiba singbu FEW na thagatpa phongdorakli. Kobru Khongsat adugi matang da ngarang Jerivam District gi Babupara ta leba FEW gi office ta pangtokpa pawgi mifam amada FEW gi Secretary Kangabam Sundar na hai. Thas ki tang ahum da All Manipuri United Club Organization amuko gi mating galonina FEW gi Kobru Khongsat ama mai pak na pangthoki Khongsat adugi sarukama oina Kobru sing da usar kaya thaba galonina plastic ki amot akai sing sengdoki asiguma makhal gi Khongsat asi mamang da su siroi sing da pangthoki Khongsat adu da Zirivam AC gi MLA MD Asaf Uddin amadi ma ki manau nupa na mating pangki loinina tongan baluf amadi lanai myo sing na sel gi mating panglaki amugo gi maike gi leifam safam sen lang bibagi matakta Kobru forward thinbiki masigi da mapum na mapu FEW na thagapa phongdokli Kobru sing da u ya thatpa amadi lamai thaba kaya tauri basti makhata na tobiga nu haina Sundarna phongdorakli handaki konkret asida kabru ipagi kubomda satuna akoina ngamjaba akoi mauksa-gi khalbu kaidanwa akoina honajarubani adu yamna nungaijadaba amana chingda uwa kaya yanthatuna thamamba amadi maru ikokokuna lairamba ubada thamoi sokna nungaijade Kairau AC gi manung channa leiba uruf khunau gi oina handak general election loi khraba matung public distribution system gi makhada amasung COVID-19 ga mari lerena lengang na piba cheng launa ba hona bada kilometer 3 lamna uruf awang lekai degi lohan basina khudong cha da bakaya mayok na hale haina di uruf khunau youth club na phongdorakli hiramas gi matang da club asina thadro pacherol amana hai myo listing ani rom na khundaba aduga voter satret kun leiba mafum asida chengi ezen ama thambi na ba mari lena ba authority na meeting sangbiyo Kariguba khul asada cheng yen bi da bathok labadi khul amasung club da lorakpa khongthang da local MLA amasung department da daita puga da bani hari Lagliba tang tara manga gi nungthil pung ani taba matamda Andro Assembly constituency gi manung channa leiba Thambalnu market ta Poiropat Local Farmers Development Cooperative Society Limited ki general body meeting pangthok lagani hari hariba meeting asida chai khunigi urea thengna fanghanba gi matang da khana nei nagani loinena low subada sangada batai Atopa potlam kya launabagi matang da so mifam aduda khanagani maram aduna members singna hariba mifam asida matam chana laktuna saruk yanaba society asigi secretary khulem tomchona thadro pachirol amana khangalagli Malem Pumada Thingnari ba COVID-19 ki laichut asirigi ngakthoknaba chamba saksin thorang khara ngangna chapinaba Mami TV ki maike de gining singzari madudi yumdagi hek sathopaga face box upiyo mi amaga gi marakta foot taru ki arapa thambiyo mai mi khusatoina handokpiyo amadi COVID vaccine kapa yaraba sting soidana COVID vaccine kapthoktuna laichut asirigi kanaba miampuna honaminasi Arobeda maro epa paw amu hana pizari Manipur ki haithoi singthoiba amasung anobo wakalon puthokpa ngamba naha kaya marum leiriba si fazana lamjing lamtak piba mathau tai haina Chief Minister N Birena phongdokre Budget da yaukraba thabak listing ama chani yangkhai manga kakthakibagi maram BJP gi lenga na white paper puthoktuna miyamda khangangedabani haina Manipur Pradesh Congress Committee gi President MLA K Mega Sadrana Taksingkre Manipur Police na gari huran ba khutpu singi bathakta chathaba drive ta tongan mambafum singdagi huralapa gari nipan fakat pagalonena miyoi amasu fare Mama oibi singna machada takfifam thokpa social education khangan bagi tangai fadaba leire haina UNLF ki hanagi chairman RK Sanaya mana phongdokre Tim kun mangana saruk yagadaba tarani thoi suba hockey India sub junior women national championship 2022 haye nungthil Imphal gi Khomal Lampa ki hockey stadium da Chief Minister N Birena hodok lagani Mami TV ki Manipuri Prime Time News matang asad daloi sare biang tabiriba singbu amuka hanna chan maibam na khurumjari